Irangna maram oiraga Imphal Dimapur lambida passenger puba gari sing chahi ahum hena lepruraba matung ngarang amuk hana gari chenba hokre. Ngasi su Imphal Dimapur lambida bus mari Tata Winger taruk puna gari tarada passenger chanirom puraga Guwahati gi damak Imphal thadokre. Gari sing adu ngasi ayu pung tararom tabada Kumalampakta leiba ISBT dagi lamthaki bane. Ngarang Guwahati gi damak Imphal thadokiba passenger chamaga kunmanga adusu aswayangam yaudana ngasi ayu anganbada Guwahati da thungkre hairi. Panba yabadi Chief Minister Yumnam Khemchan, Deputy Chief Minister Nemcha Kipgen amadi Saitu SC ge MLA Haukulat Kipgenna National Highway singda free movement yahalagani amadi Kanglu Furup khudingma ki miyamna lambi sing asi chatpada akaiba amata leiraroi haina haukibo August 9 Kangpokpida pangthokpa thoram amada lauthokiba leikrabani. Chief Minister na lauthokiba adugi matungena Imphal Dimapur Guwahati gi passenger service asi ngarangdagi amuk haukibani.